घरी ने को अद साइड दी घरी से तुम याम बद सिंग तरुक तरे को घरी से थाजबी रो 1,20,000 पीबो घरी ने क्या बोला तूने हम से कंटिन्यू तो जरिंग ममांग दा हौजिक हाकी ममांग दा हौजिक हाकी ममांग हाबसे जस्ट मिनट मंगा खकी ममांग दा अखोइ दा हाइब चे से अखोइ दा योरे मसी मसक खंगबा मी ने थेलपने मसी बिहान हाइदना मोगी लोगो अमग सिजनरी अदुगा कनाना थारकपनो हाबसु मसिदा मोगी ममिंग अमा फावसु पीदे अदुगा सिग्नेचर अमा फावसु यावदे अदु मसिदा हाइबसि टू द एडिटर न्यू टीवी मणिपुर हाइरगा सिगी चेजाय अमदा होइन की रो लाइते यू कैन सेंड अस hundreds and thousands of such pages we will not back down ko ai khoi da continue togani miyam gi damak lepkani victim miyam sigi damak lepkani manipur miyam da makhata na lut tawdana bagi damak ai khoi will stand for it you do whatever you want aduga sida thare iba che se masa khang da mi ni ni pura thame email da tharak pasu natte aduga moi kana no se khoi masa khang de aduna sugumba che se mi ani na thilakera mi manga na thilakera hundreds of such documents ai khoi da thara ga khoi da ki helaga so will not back down will continue to expose you हौजिक लमना मसीदगी मियोय कयामदगी बिजनेस तौगनी हाइबगी मिंगदा पैसा कोंगत खरगा मांगन बिरे हाइबगी वहुदा हौजिक मियामना कन्न फुंदुकनरिबा नोइडा सेक्टर 143 के माइना फुंदुकनरिबा सिगी मतांगदा अनौ रिपोर्ट कयाम तोरकली इशू असिगी मतांगदा अदुकी मतिक यामना हाईली एजुकेटेड ओइरबा अदुकी मतिक यामना नॉलेज लेरबा मियोय सिंग फौबा कन्विंस तौबा ngama मसीगी विक्टिम नि हाइना थोरकपगी वाफुमसु अदमक यावरकली अखोई मियोइबगी बिहेवियर अमसुंग साइकोलॉजी असिबु निंथीजिन नैनादुना यामना हाइसिंगना ट्रेन तौरबा मियोइसिंगना तमथिरबा अंगप ट्रिक कया अमा सिजिनदुना अखोई मियोइबगी ओइना लैरिबा ट्रस्ट हाइरिबा थाजनबगी ओइबा वाफम असिदा पुसिलक्तुना पैसासिंग खोंगटपगी ओइबा वाफमसिंग तमना तमना अदुमक थोरकली कनागुंबा मियोइ खरदना अदुकी मतिक यामना मतिक चारबा मियोइसिंग असि फावबा याउरि हाइदुना थाजाहंदुना पुसिनबा अतोपा मियोइ खरदना फैमिली की ओइना लैरिबा नत्रगदा मरुप की ओइना लैरिबा अचेट मरी थाजनब अदुब एक्सप्लॉइट तौतुना यामना साथीब इशू अमदा पैसा खोंगटपगी ओइबा थौदोक अमा उरी मियाम खंगनरकपदगी वावा लाउनरकपदगी हौजिक थिजिनबा हौरकलिबा हौजिक फावबगी ओइबा मतम असिदा विक्टिम नि हाइना थोरकलिबा मियोइसिंग असिना मकोइदगी मांगखिबा सेनपमसिंग नि हाइरिबा खुदिंग अदुब एप्रोक्सिमेटली येंगबा मतमदा हाइरिबा थौदो असिदा जेनरिबा पैसा असि लाखि वारिदि नत्रे यामना चावबा क्रोर की ओइबा मसिंग खरदि यौरे हाइबसिदि खांगबा ngamle मसिगुमलबा अमाउंटसिंग असिननि हौजिक लमदम असिगी मियोइ कया अमना मणिपुर दा लैरिबा मियोइसिंगी माइकेइगी थौदो असिगी मतांगदा जेनरिबा अमसुंग थबक असिगी मरी लैनना चलिबा मियोइसिंग असिदा अदुकी मतिक यामना खोइसाउनदुना लैरिङैगी मतम असिदा थौदो असिबु अचुंबा पुथोकनबगिनी मेनस्ट्रीम मीडिया दा परकनबनी हाइदुना होनरिबा डिस्कशन कया अमा तौरिबा न्यू टीवी असिदा चे थारकपा ngamliba असि ममांगदसु मखोइगी थबा असिगी मतांगदा मियामदा फोंदोकलुबा मियोइसिंगदा डिफेमेशनगी ओइबा केससिंग तौसिलकपगी ओइबा थौदोसु अदुमक लैख्रे हौजिक तौदो असिगी मतांगदा किनिंगाई ओइबा तमथिबा कंडीशन खरा हाइबा तारगदी विक्टिम सिंगी माइकेइदगी थौदो असिदा जेनरिबा मियोइसिंग असिना यामना मखोइदा यौबा ngamloi हाइबगी मओंगदा तौनिंगलगा तौनकोगी तौनिंगबा तौ हाइबगी मओंगदा फोंदोखिबगी वाफमसु अदुमक इंटरव्यू सिंगदा थेंगनरकली मसिदगी हेना ख्वाइदगी साथीरिबसिना हाइरिबा थबा असिदा विक्टिम नि हाइना थोरकलिबा मियोइसिंग असिसु मखोइना अतोपा मियोइ अमसु विक्टिम ओहेंदुना हाइरिबा थबक असिदा मासामकसु चेनबगी ओइबा कंडीशन अमदा लाग्लिबसिनी मफम अदुदा चलबा मतुंग पैसा पिसिनख्रबा मतुंगदा पैसा अमता लैतरबगी लोइनमक लोइसिननख्रबा मतुंगदा अतोपा मी कौसिनरगदी नंग पैसा फंगलोइ हाइदुना यामना अरुबा कंडीशन अमदा थमदुना अतोपा मी अमबुसु कौसिनबगी ओइबा वाफम अमा थोरकलिबा असिनी मसिना मरम ओइदुना विक्टिम नि हाइरिबा मियोइसिंग असिसु इसा विक्टिम नि हाइरगसु अतोपा मियोइ अमबुसु विक्टिम ओहललमबगी हाइरिबा थौदोक असिदा मासु चेनरमबगी ओइबा वाफम अमा लैरक्तुना चेन ऑफ इशू अमा लाक्लिबसिनी मसीना मरम ओइदुना हौजिक विक्टिम मयाम अमना फोंदोकनरिबा मरुओइना चेनबनी हाइरिबा मियोइसिंग असिसु आइसु विक्टिम नि हाइना थोरकपा याबगी फिबम अमासु अदमक थोरक्तबदि नत्ते मरम अदुना हौजिक लैरिबा इशू असि लीगली चंगसिनबदा अदुकी मतिक यामना लुबा अमदि ओइगदौरी मसिदा अचुम अरान हाइबदु खक्ता नतना मरक्ता लैबा ग्रे एरिया खरसु अदमक थोरकदौरी थौदो असिगी मतांगदा हंदक मियाम खंगनरक्लबा मतुंगदा थबक असिबु तौरिबनी हाइरिबा म्यूसिंगी माइकेइदगी मखोइगी वा ताबिरमदे साइड अमा खक्की ओइबा वा ताइ हाइना फोंदोकलंबा अदु न्यू टीवी दा हौजिक कन्ना खनरिबा डिस्कशन की ओइबा असिदा मखोइ याउजगी हाइरंबा तारगसु याउनबगी तांजा अदु पीरबा मतमदा याउदुना अदुमक लोटखिबगी ओइबा वाफम अमा लैरिबनिना सोशल मीडिया दा खरा सेंदोक सिंजिन तौरिबसि नत्तना अतोपा ओइबा वाफम अमता मखोइगी साइट तगिदि हौजिक फावबा थोरकपा लैते
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯩꯁꯥ ꯂꯧꯔꯕ ꯃꯇꯨꯡꯗ ꯕꯤꯖꯤꯅꯦꯁ ꯗꯦꯕꯂꯞ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯗꯨꯗ ꯆꯪꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯟꯇꯔꯚ꯭ꯌꯨꯗ ꯌꯥꯎꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯂꯥꯁꯇ ꯃꯣꯏꯁꯦ ꯌꯥꯝ ꯏꯔꯤꯇꯦꯇꯦꯠ ꯑꯣꯏꯔꯛꯑꯦꯕ Yes. ꯑꯗꯣ ꯏꯔꯤꯇꯦꯇꯦꯠ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯥꯁꯇ ꯀꯩꯅꯣ ꯍꯥꯏ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ with you people is that you are middle class and ꯇꯧꯔꯛꯑꯦꯕ middle class ꯑꯣꯏꯕꯅꯤꯅ you don't have broad mindset ꯍꯥꯏꯅ ꯍꯥꯏꯔꯛꯑꯒ ꯑꯩꯉꯣꯟꯗ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯍꯪ ꯌꯥꯝ ꯍꯪꯕꯁꯤꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯕꯁꯤꯗ ꯑꯗꯨꯗ ꯃꯣꯏꯅ ꯌꯣꯟꯕ ꯄ꯭ꯔꯗꯛꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯊꯟꯇ ꯁꯤꯁꯦ ꯍꯥꯏꯗꯤ ꯘꯔꯤꯅꯦꯕꯀꯣ ꯑꯗ ꯁ꯭ꯋꯥꯏꯗꯗꯤ ꯘꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯃꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 6-7 ꯀꯣ ꯍꯧꯖꯤꯛ ꯆꯦꯁ ꯃꯄꯥꯗ ꯈꯤꯇꯪ ꯆꯤꯡꯁꯤꯟꯕꯤꯌꯨ ꯀꯦꯃꯦꯔꯥꯗ ꯎꯅꯕ ꯍꯣꯏ ꯁꯤꯁꯦ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯁꯤꯒꯤ ꯘꯔꯤꯁꯦ ꯊꯥꯖꯕꯤꯔꯣꯏꯕ 1,20,000 ꯄꯤꯕ ꯘꯔꯤꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯁꯦ ꯂꯛꯖꯔꯤ ꯋꯥꯠꯆꯅꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯣꯡꯂꯝꯕꯝ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒ ꯗꯤꯅꯔ ꯁꯦꯠ ꯈꯔ ꯍꯥꯏꯀꯣ ꯀꯣꯚꯔꯁꯤ ꯌꯥꯝ ꯐꯖꯍꯟꯕ ꯀꯣꯚꯔ ꯌꯥꯝ ꯐꯖꯍꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯐ ꯁꯥꯏꯗꯇꯅꯦ ꯍꯣꯏ ꯈꯨꯠꯀꯤ ꯂꯦꯐ ꯁꯥꯏꯗꯇ ꯈꯔ ꯄꯤꯕꯤꯔꯣ ꯍꯣꯏ ꯁꯤꯒꯤꯁꯤꯅꯦꯕ ꯄ꯭ꯔꯗꯛꯁꯦ ꯏꯔꯥꯁꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄ꯭ꯔꯥ ꯏꯟꯇꯔꯚ꯭ꯌꯨꯔꯣ ꯑꯗꯣ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯈꯟꯗꯕ ꯃꯤꯗꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯜꯂꯛꯇꯦ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯪꯕ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤꯊꯤꯡ HR ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯂꯣꯖꯤꯁꯇꯤꯛ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯗꯒꯤ ꯇꯦꯂꯦꯟ ꯏꯀ꯭ꯋꯦꯁꯟ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯪꯕꯈꯩꯗꯣ ꯑꯗꯨ ꯃꯌꯥꯝ ꯅꯪ ꯅꯁꯥꯅ ꯂꯣꯏꯅꯕ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯋꯥꯅꯤꯡꯉꯥꯏ ꯀꯩꯝ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯂꯥꯛꯈꯤꯅꯤꯕ ꯇ꯭ꯔꯦꯅꯤꯡꯗꯣ ꯅꯪ ꯍꯩꯇ꯭ꯔꯤꯕ ꯂꯣꯏ ꯇꯥꯛꯀꯅꯤ ꯃꯔꯨ ꯑꯣꯏꯁꯦ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯪꯕ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯋꯦꯗꯔ ꯁꯦꯂꯦꯛ ꯑꯣꯔ ꯅꯣꯠꯁꯦ ꯁꯤꯅꯦꯕ ꯃꯊꯧ ꯇꯥꯏꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧ ꯇꯥꯔꯗꯤ ꯌꯥꯔꯦ ꯑꯗꯨ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯈꯜꯍꯜꯂꯒ ꯈꯟꯕ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛ 3-4 ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯕ 4-5 ꯍꯥꯏꯁꯦ ꯀꯔꯤꯒꯤꯗꯅꯣ ꯍꯥꯏꯁꯦ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯈꯜꯂ ꯃꯇꯨꯡ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯤ ꯂꯣꯏ ꯈꯜꯍꯜꯂꯦꯗꯅ ꯀꯧꯔꯒ ꯑꯗꯨꯒ ꯂꯣꯏꯅꯕ ꯈꯟꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯂꯥꯛ 3-5 ꯊꯕꯛꯇꯣ ꯇꯧꯅꯕ ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯕ 4-5 ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦꯗ ꯂꯥꯛ ꯀꯌꯥ ꯍꯥꯏꯒꯦꯕ ꯀꯩꯅꯣ ꯅꯪ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯈꯜꯂ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯈꯜꯂ ꯃꯇꯨꯡꯗ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯦ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯣꯏ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯣꯏꯅꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯪꯗꯣ ꯍꯥꯏꯗꯤ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯃꯇꯝꯗ ꯅꯪ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯗꯒꯤ ꯅꯪ ꯂꯥꯏꯁꯦꯟꯁ ꯑꯃ ꯂꯧꯗ꯭ꯔꯣ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯂꯧꯕ ꯅꯪ ꯄꯩꯁꯥ ꯑꯗꯨꯝ ꯊꯤꯗꯅ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯕ ꯍꯥꯏꯗꯤ 100+ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯣꯏꯅꯦꯕ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯣꯏꯁꯦ ꯑꯩꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯔꯥꯏꯠ ꯑꯃ ꯍꯥꯏꯕ ꯂꯥꯛꯑꯅꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯋꯥꯔꯛ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯚꯔꯆꯨꯋꯦꯜ ꯑꯣꯐꯤꯁꯇ ꯋꯥꯔꯛ ꯇꯧꯔꯤꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯀꯝꯄꯅꯤꯒ ꯃꯣꯏꯒꯁꯨ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯤꯅꯦꯕ ꯃꯣꯏꯅꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯦꯝꯃꯤꯕ ꯀꯩꯅꯣꯗꯨꯒꯤ ꯚꯔꯆꯨꯋꯦꯜ ꯑꯣꯐꯤꯁꯇꯨꯒꯤ ꯃꯣꯏꯅꯁꯨ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯂꯩꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯍꯌꯦꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯦꯃꯦꯟ ꯒꯦꯠꯋꯦꯅ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯔꯀꯥꯟꯗ ꯅꯪꯅ ꯍꯌꯦꯡ ꯄ꯭ꯔꯣꯐꯤꯠ ꯀꯩꯀꯥ ꯂꯥꯛꯑꯀꯥꯟꯗ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯪꯒꯤ GST TDS ꯀꯩꯀꯥ ꯀꯛꯄ ꯈꯣꯠꯄ ꯀꯩꯀꯥꯒꯤ ꯃꯌꯥꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯑꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗꯨꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯑꯩꯅ ꯇꯥꯕꯗ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯆꯪꯕ ꯃꯤꯈꯩꯁꯨ ꯂꯣꯏ ꯈꯜꯍꯜꯂꯒ ꯂꯨꯄꯥ ꯂꯥꯛ 3-4 ꯍꯥꯏꯌꯦꯅ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯅꯣ ꯈꯟꯗꯦ ꯂꯣꯏꯅꯕ ꯍꯥꯏꯗꯤ ꯆꯪꯕꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯈꯥ ꯄꯣꯜꯂꯦ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯣꯅꯦ ꯑꯗꯣ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯗꯣ ꯑꯩ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯇꯣꯏꯅꯤꯅꯦ ꯑꯩꯁꯨ ꯗꯨꯕꯥꯏꯗꯒ ꯀꯣꯏꯒꯥꯏꯗꯅ ꯊꯥꯏꯂꯦꯟꯗꯒ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤꯕꯅꯤꯅꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯤ ꯍꯥꯏꯗꯤ B2Cꯗ ꯋꯥꯔꯛ ꯇꯧꯔꯤ ꯑꯗꯣ ꯅꯪꯁꯨ ꯍꯥꯟꯅ ꯍꯥꯏꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯅꯪ ꯇꯧꯔꯛꯄ ꯅꯪ ꯍꯥꯏꯗꯤ ꯈꯪꯉꯝꯅꯤ ꯅꯠꯇꯦꯕ B2B ꯍꯥꯏꯁꯤ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ MBA ꯇꯧꯔꯤ ꯈꯪꯉꯦ ꯀ꯭ꯂꯥꯁ 11-12ꯗ B2Bꯁꯦ ꯀꯩꯅꯣ B2Cꯁꯦ ꯀꯩꯅꯣ ꯂꯣꯏ ꯈꯪꯉꯦ ꯑꯩꯅ ꯍꯥꯏꯁꯦ ꯗꯥꯏꯔꯦꯛ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯏꯁꯇꯨꯗꯦꯟ ꯁꯥꯏꯟꯁ ꯂꯧꯕ ꯏꯁꯇꯨꯗꯦꯟ ꯑꯃ ꯑꯥꯔꯠꯁ ꯂꯧꯕ ꯏꯁꯇꯨꯗꯦꯟ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯃꯑꯣꯡꯗ ꯑꯔꯥꯏꯕ ꯏꯃꯥ ꯂꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯠ ꯌꯧꯔꯒ ꯃꯤꯉꯣꯟꯗ ꯔꯤꯁꯦꯜ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯤꯕꯅꯤ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯇꯧꯕꯤꯕꯅꯤ ꯃꯤꯒꯤ ꯑꯗꯨꯒ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯑꯦꯛꯁꯄꯥꯟ ꯇꯧꯅꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯕꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯄꯤꯕꯤꯕꯅꯤ ꯗꯤꯁꯤꯖꯟ ꯂꯧꯅꯕ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯤꯕꯅꯤ ꯈꯣꯠꯄꯤꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯃꯟ ꯃꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯑꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯅꯦ ꯍꯥꯏꯗ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯀꯥꯟꯗ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯗꯤ ꯇꯧꯋꯦꯗꯅ ꯑꯗꯨꯗꯨꯒ ꯃꯣꯏꯁꯤ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇꯨ ꯒ꯭ꯔꯣ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒ ꯄꯥꯔꯠꯅꯔꯁꯤꯞ ꯂꯧꯔꯒ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄꯗꯣ ꯔꯣꯌꯦꯜꯇꯤ ꯄ꯭ꯔꯣꯐꯤꯠ ꯄ꯭ꯔꯣꯐꯤꯠꯇꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯣꯠ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯩꯀꯥ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯈꯣꯠꯄꯗꯗꯤ ꯄꯣꯠ ꯑꯃ ꯌꯣꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗꯕꯒꯤ ꯋꯥꯅꯤꯗ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯑꯗꯣ ꯃꯇꯦꯡꯁꯦ ꯀꯃꯥꯏꯅ ꯄꯥꯡꯉꯤꯅꯣ ꯁꯤꯅ ꯑꯩ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯤꯁꯦ ꯑꯩꯅ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯥ ꯑꯃ ꯆꯨꯝꯅ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 4-5ꯗ ꯍꯥꯏꯕ ꯅꯪ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯣꯏ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨ ꯅꯪ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅ ꯈꯣꯝꯃꯛꯑꯦꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯪꯒꯠꯂꯛꯅꯁꯨ ꯏꯌꯥꯝꯕ ꯁꯪꯒꯠꯂꯛꯅꯁꯨ ꯈꯣꯝꯃꯛꯑꯦꯕ ꯐꯣꯟ ꯅꯨꯡꯇꯤꯒꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯅꯪ ꯎꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕ ꯃꯑꯣꯡꯗ ꯃꯤꯅꯤꯠ 4ꯗ ꯏꯁꯝ ꯁꯝꯕꯤꯗ ꯃꯤꯅꯤꯠ ꯑꯃ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕ ꯃꯤ ꯂꯩꯇꯦꯕ ꯑꯩꯁꯨ ꯕꯤꯖꯤꯅꯦꯁ ꯂꯧꯔꯛꯄ ꯁꯥꯇ꯭ꯔꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟ 11ꯗꯩ ꯀꯣꯃꯔꯁ ꯂꯧꯔꯒ ꯂꯥꯛꯄ ꯁꯥꯇ꯭ꯔꯅꯦꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯐꯖꯅ ꯂꯩꯕ ꯃꯤꯅꯦꯕꯀꯣ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗ ꯑꯗꯣ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯒ꯭ꯔꯣ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯄꯥꯡꯉꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯒꯦꯇꯔ ꯑꯣꯏꯅ ꯋꯔꯛ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯅ ꯂꯩꯕꯒꯤ ꯍꯣꯏ ꯋꯥꯅꯦꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯅꯤ ꯈꯪꯉꯦꯕ ꯅꯣꯏ ꯊꯥꯔꯠ ꯄꯥꯔꯇꯤ ꯁꯥꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯥꯎꯈꯠꯄꯗ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉ ꯆꯥꯎꯈꯠꯍꯟꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣꯕ ꯑꯩꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒꯤ ꯂꯩꯕꯗꯨꯅꯦ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯒꯦꯇꯔ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏ ꯃꯇꯦꯡꯁꯦ ꯀꯃꯥꯏꯅ ꯄꯥꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯅꯣꯏꯅ ꯐꯤꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯆꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯝꯄꯅꯤꯒꯤ ꯗꯥꯇꯥ ꯃꯌꯥꯝ ꯂꯧꯈꯠꯂꯒ ꯃꯥꯒꯤ ꯄꯥꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯒꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯔꯀꯥꯁ ꯇꯧꯕꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕꯤꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯒ ꯍꯥꯏꯗꯤ ꯀꯩꯝ ꯃꯥꯟꯅꯔꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯒꯗꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯣꯕ ꯃꯥꯟꯗ꯭ꯔꯗꯤ ꯍꯥꯏꯔꯣ ꯍꯥꯏꯕ ꯑꯩꯅ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯤꯕ ꯍꯥꯏꯗꯤ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯔ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯒ꯭ꯔꯣ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯍꯥꯏꯁꯦ ꯀꯝꯄꯅꯤ ꯃꯌꯥꯝ ꯄꯥꯔꯠꯅꯔꯁꯤꯞ ꯇꯧꯔꯦ ꯃꯥꯏ ꯕꯤꯖꯤꯅꯦꯁꯇꯣ ꯒ꯭ꯔꯣ ꯇꯧꯅꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯒ ꯍꯥꯏꯕ ꯑꯗꯨ ꯃꯇꯦꯡꯗꯣ ꯀꯃꯥꯏꯅ ꯄꯥꯡꯉꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯃꯥꯒꯤ ꯀꯝꯄꯅꯤꯗꯣ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯅꯕ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯂꯥꯛꯅꯤꯡꯉꯤ ꯀꯣꯏꯁꯟꯁꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯏꯟꯗꯁꯇ꯭री ꯑꯣꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯗ ꯃꯥꯔꯀꯦꯠꯇꯣ ꯑꯩꯈꯣꯏꯅ ꯏꯁꯇꯗꯤ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯃꯥꯔꯀꯦꯠꯇ ꯑꯃꯨꯛ ꯒ꯭ꯔꯣ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯣ ꯃꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯐꯣꯔꯀꯥꯁꯇꯤꯡ ꯇꯧꯕ ꯑꯣꯏꯔꯣ ꯃꯤꯅ ꯅꯦꯡꯅꯔꯤꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯍꯩꯔꯕ ꯕꯤꯖꯤꯅꯦꯁꯀꯤ ꯍꯥꯏꯗꯤ ꯐꯣꯔꯀꯥꯁꯇꯤꯡ ꯍꯥꯏꯁꯦ ꯌꯥꯝꯅ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯂꯥꯛꯀꯗꯧꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯣꯏꯕ ꯌꯥꯏ ꯁꯣꯁꯤꯌꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯃꯌꯥꯝꯅ ꯏꯐꯦꯛ ꯇꯧꯔꯛꯇꯣꯏꯅꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯃꯌꯥꯝ ꯏꯐꯦꯛ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯐꯥꯎꯕ ꯃꯤ ꯅꯦꯡꯅꯩꯕ ꯃꯤꯅ ꯑꯐꯥꯎꯕ ꯃꯤ ꯅꯦꯡꯅꯔꯒ ꯄꯩꯁꯥꯁꯦ ꯀ꯭ꯔꯣ ꯊꯥꯗꯅꯔꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯔꯤꯖꯜꯁꯦ ꯑꯐꯥꯎꯕ ꯅꯦꯡꯅꯩꯅꯦꯕ ꯑꯗꯣ ꯅꯣꯏ ꯍꯥꯏꯗꯤ ꯃꯤꯅ ꯑꯗꯨꯝ ꯅꯦꯛꯄꯤꯔꯛꯄ꯭ꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯑꯗ ꯍꯥꯏꯗꯨꯅ ꯍꯥꯏꯗꯤ ꯑꯗ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯏꯔꯣ ꯑꯣꯔ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅꯅꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯤꯗꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯍꯨꯠꯇꯣ ꯑꯗꯨꯗꯨꯒ ꯃꯣꯏꯗ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯣ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯣ ꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯪꯉꯤꯁꯦꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯩꯀꯥ ꯀꯛꯄꯒꯤ ꯌꯥꯝ ꯀꯟꯅ ꯀꯝꯇ ꯍꯪꯉꯨꯏꯕ ꯅꯣꯏ ꯁꯦꯝꯕꯤꯕ ꯀꯝꯄꯅꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯁꯦ ꯑꯐꯥꯎꯕꯗ ꯑꯩꯅ ꯈꯪꯕ ꯌꯥꯕ ꯈꯤꯇꯪ ꯍꯥꯏꯔꯝꯃꯣꯅꯦ ꯁꯨꯝ ꯈꯪꯖꯤꯜꯍꯧꯒꯦ ꯑꯩꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯏꯇꯥꯎꯍꯣꯏꯗꯩ ꯑꯣꯏꯖꯍꯧꯒꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯀꯝꯄꯅꯤꯒꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯔꯣꯂꯦꯛꯁꯇꯁꯨ ꯂꯩꯔꯤ ꯑꯗꯩ ꯑꯦꯄꯜꯗꯁꯨ ꯂꯩꯔꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯑꯐꯥꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯤగ్ ꯇꯤꯀꯦꯠ ꯃꯌꯥꯝꯁꯦ ꯃꯣꯏꯒ ꯄꯥꯔꯠꯅꯔꯁꯤꯞꯁꯨ ꯁꯦꯝꯃꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ F1 ꯔꯦꯁꯤꯡ ꯀꯥꯔ ꯑꯣꯏꯔꯣ ꯃꯣꯏꯒꯤꯁꯨ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯤ ꯑꯗꯒꯤ ꯐꯤꯐꯥ ꯋꯥꯔꯜ ꯀꯞꯀꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯁꯦꯝꯃꯤꯕ ꯁꯤꯒꯁꯦ ꯃꯣꯏꯒꯤꯁꯨ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯃꯒ ꯂꯩꯔꯤꯕ ꯍꯣꯏꯁꯦ ꯇꯧꯁꯦ ꯑꯩꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯇꯧꯗꯦꯕꯀꯣ ꯑꯩꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯚꯥꯏ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩꯕ꯭ꯔꯣ ꯋꯦꯕꯁꯥꯏꯠꯇꯣ ꯑꯝꯇ ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯅ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯩꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯇꯨꯡ ꯏꯟꯖꯔꯛꯇꯣꯏꯅꯤ ꯋꯦꯕꯁꯥꯏꯠ ꯍꯥꯏꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯅꯪꯁꯦ ꯍꯥꯏꯗꯤ ꯑꯗ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ
ꯁꯦꯁꯟ ꯇꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯪꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯀꯅꯦꯕ ꯌꯨꯅꯤꯛ ꯑꯣꯏꯕ ID ꯄꯥꯁꯋꯥꯔꯗ ꯂꯥꯛꯀꯅꯦꯕ ꯍꯣꯏ ID-ꯗꯨꯗ ꯍꯣꯏ ID ꯋꯥꯛ ꯇꯧꯒꯅꯦꯕ ꯍꯣꯏ ID ꯄꯤꯔꯛꯑꯅꯤ ꯇꯧꯒꯅꯦꯕ ꯆꯨꯝꯃꯦꯕ ID ꯄꯤꯔꯛꯑꯅꯤ ID-ꯗꯨꯗ ꯋꯦꯕꯁꯥꯏꯠꯇꯨ ꯆꯪꯉ ꯂꯣꯒꯏꯟ ꯇꯧꯁꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ID ꯂꯩꯇ꯭ꯔꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯋꯦꯕꯁꯥꯏꯠꯇꯤ ꯂꯩ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤꯅ ID-ꯗꯨꯅ ꯂꯣꯒꯏꯟ ꯇꯧꯅꯕ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨ ꯀꯩ ꯋꯦꯕꯁꯥꯏꯠ ꯑꯣꯏꯒꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯆꯪꯕꯗꯣ ꯍꯥꯏꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯥꯒꯤ ꯆꯪꯉꯣꯏ ꯍꯥꯏꯕ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯍꯥꯏꯗꯤ ꯋꯦꯕꯁꯥꯏꯠꯇꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯔꯁꯤꯌꯦꯜ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯋꯔꯛꯇ ꯇꯧꯕꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯁꯤ ꯀ꯭ꯂꯣꯖ ꯂꯨꯞ ꯑꯣꯏꯅ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ VPNꯗ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯁꯣꯏꯔꯦꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪ ꯀꯣꯂꯦꯖ ꯇꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯅꯪ ꯍꯧꯖꯤꯛ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯨ ꯑꯗꯨꯝ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯪ ID ꯂꯩꯇꯕꯅꯤꯅ ꯂꯣꯒꯏꯟ ꯇꯧꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨ ꯋꯦꯕꯁꯥꯏꯠꯇꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯆꯥꯟꯗꯤꯒꯔ ꯁ꯭ꯀꯨꯜ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯣꯅꯦ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠꯇ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯗꯨ ꯏꯁꯥꯒꯤ ID ꯂꯩꯇꯕꯅꯤꯅ ꯂꯣꯒꯏꯟ ꯇꯧꯕꯗꯤ ꯌꯥꯗꯦꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ID-ꯗꯣ ꯂꯩꯇꯕꯅꯤꯅ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯗꯣ ID-ꯗꯣ ꯂꯣꯒꯏꯟ ꯇꯧꯕ ꯌꯥꯗ꯭ꯔꯒꯁꯨ ID-ꯗꯨꯅ ꯂꯣꯒꯏꯟ ꯇꯧꯅꯕ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯀꯔꯤ ꯀꯧꯒꯦꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠ ꯂꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯣ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯅꯉꯥꯏ ꯕꯦꯡꯀꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯡꯀꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯑꯃ ꯆꯪꯉꯨꯕꯗꯤ ꯌꯥꯔꯣꯏꯗꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ID ꯄꯥꯁꯋꯥꯔꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯆꯪꯅꯔꯒ ꯀꯩꯅꯣꯗꯣ ꯌꯥꯗꯧꯅꯤꯗꯅ ID ꯄꯥꯁꯋꯥꯔꯗꯇꯨꯅ ꯇꯣꯉꯥꯟꯕꯅꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕꯦꯡꯀꯤ ꯃꯅꯨꯡꯒꯤꯗꯣ ꯑꯩꯅ ꯄꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯕꯦꯡꯀꯤ ꯃꯅꯨꯡꯗ ꯄꯥꯏꯕ ꯌꯥꯗ꯭ꯔꯒꯁꯨ ꯕꯦꯡꯛꯇꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯗ꯭ꯔꯣ ꯕꯦꯡꯛꯇꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ VPN ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯉꯥꯏꯈꯣ ꯅꯉꯣꯟꯗ ꯉꯥꯏꯈꯣ ꯑꯩꯁꯦ ꯇꯤꯀꯦꯠ ꯀꯩꯀꯥ ꯀꯛꯄ ꯁꯨꯝ ꯀꯧꯔꯛꯑꯦ ꯇꯧꯔꯛꯀꯦ ꯍꯣꯏ ꯇꯧꯔꯣ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯅꯣꯏꯗꯥ 143 ꯁ꯭ꯀꯦꯝ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯄꯟꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯏꯟꯚꯣꯜꯕ ꯇꯧꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ ꯌꯥꯝꯂꯤꯕ ꯃꯈꯩ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯛꯇꯤꯝ ꯑꯃꯁꯨꯡ ꯀꯜꯄ꯭ꯔꯤꯠ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯔꯦ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯗꯨꯅ ꯕꯤꯛꯇꯤꯝ ꯑꯣꯏꯔꯣꯏꯗꯕ ꯃꯤꯅ ꯕꯤꯛꯇꯤꯝ ꯑꯣꯏꯕ ꯑꯣꯏꯒꯗꯕ ꯃꯤꯅ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯥꯎꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯨꯅ ꯂꯥꯛꯂꯒꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯄꯪꯊꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯊꯣꯛꯅꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯑꯁꯤ ꯅꯩꯅꯕ ꯍꯧꯔꯛꯄꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯏꯖꯨꯀꯦꯁꯟꯁꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯁꯤꯒꯨꯝꯂꯕ ꯐ꯭ꯔꯣꯗꯀꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯈꯔ ꯂꯥꯛꯄꯒꯤ ꯃꯃꯤꯗꯤ ꯎꯔꯤ